ꯈꯨꯔꯨꯝꯖꯔꯤ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜ ꯃꯌꯥꯝꯕꯨ ꯈꯨꯔꯖꯤ ꯃꯄꯨꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯂꯥꯏꯠꯀꯤ ꯁꯤꯡꯖꯨ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯃꯣꯇꯣꯔꯁꯤ ꯇꯤꯡꯉ ꯃꯇꯨꯡꯗ ꯀꯪꯅ ꯉꯧꯊꯖꯔꯦ ꯃꯁꯤ ꯇꯣꯛ 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 ꯁꯨꯒꯥꯏꯔꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯌꯣꯡꯆꯥꯛ ꯂꯥꯏꯠꯁꯦ ꯄꯥꯄꯥꯟ ꯁꯣꯏꯖꯤꯟꯖꯔꯦ ꯑꯗꯨꯅ ꯁꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯃꯪꯒꯟꯗ ꯁꯨꯔꯒ ꯉꯥꯔꯤ ꯉꯇꯥꯏ ꯊꯨꯝ ꯃꯣꯔꯣꯛꯀꯣ ꯇꯣꯠꯈꯥꯏꯔꯒ ꯇꯧꯔꯛꯀꯗꯕ ꯇꯣꯠꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯡꯒ ꯇꯤꯜꯍꯧꯒꯁꯨ ꯈꯔ ꯌꯥꯎꯔꯦ ꯁꯤꯡ ꯍꯥꯞꯄꯁꯦ ꯃꯍꯥꯎꯁꯨ ꯂꯩꯕꯅꯤ ꯁꯤꯡꯖꯨꯁꯦ ꯇꯣꯁꯤ ꯌꯣꯡꯆꯥꯛ ꯂꯥꯏꯠ ꯑꯗꯨꯅ ꯁꯤ ꯀꯨꯞ ꯁꯨꯔꯦ ꯁꯤꯗꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯃꯣꯔꯣꯛ ꯑꯀꯪꯕꯁꯤ ꯀꯥꯍꯜꯂꯒ ꯄ꯭ꯔꯦꯛ 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 ꯅꯣꯏꯈꯥꯏꯔꯦ ꯊꯨꯝꯒ ꯍꯥꯟꯅ ꯅꯣꯏꯈꯥꯏꯔꯅꯤ ꯑꯗꯩ ꯉꯥꯔꯤ ꯉꯧꯔꯒ ꯑꯦꯁ ꯌꯨꯖꯦꯟ ꯑꯩꯈꯣꯏꯒꯤ ꯔꯥꯏꯁ ꯀꯨꯀꯔꯒꯤ ꯃꯅꯤꯟꯗ ꯊꯣꯠꯇꯣꯛꯍꯟꯕꯗꯣ ꯑꯗꯨꯒ ꯇꯣꯠꯈꯥꯏꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯪꯒꯟꯁꯦ ꯅꯣꯏꯁꯟꯅꯔꯅꯤ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯂꯥꯏꯠꯇꯣ ꯇꯣꯠꯈꯥꯏꯔꯅꯤ ꯍꯋꯥꯏꯇꯣꯟ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯔꯣꯏ ꯃꯄꯥꯡ ꯇꯨꯅꯤꯡꯈꯣꯛ ꯃꯔꯥ ꯇꯤꯜꯍꯧ ꯑꯈꯥꯏꯕ ꯐꯗꯤꯒꯣꯝ ꯕꯁ ꯂꯥꯎꯅ ꯃꯤꯛꯁ ꯇꯧꯁꯜꯂ ꯁꯤꯡꯖꯨꯁꯤꯅꯤ ꯑꯗꯨꯅ ꯉꯥꯔꯤ ꯉꯇꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯃꯗꯤ ꯑꯗꯨꯝ ꯁꯤꯡꯖꯨꯁꯦ ꯍꯥꯎꯔꯦ ꯑꯗꯨꯅ ꯃꯣꯔꯣꯛ ꯀꯥꯍꯜꯂꯒ ꯊꯨꯝꯒ ꯇꯣꯠꯁꯟꯅꯈ꯭ꯔꯦ ꯉꯥꯔꯤ ꯑꯃꯨꯛ ꯇꯣꯠꯁꯜꯂꯦ ꯁꯤꯡꯖꯨꯒꯤ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯎꯕꯁꯦ ꯏꯁꯥ ꯏꯊꯟꯇ ꯌꯦꯡꯖꯔꯁꯨ ꯅꯨꯡꯉꯥꯏꯕꯁꯦ ꯍꯥꯏꯗꯤ ꯑꯦꯄꯦꯇꯥꯏꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯦꯄꯦꯇꯥꯏꯖꯔꯅꯤꯅꯀꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯅ ꯁꯤ ꯃꯪꯒꯟ ꯁꯨꯒꯥꯏꯈꯤꯕꯁꯦ ꯁꯤꯒ ꯃꯤꯛꯁꯔ ꯇꯧꯁꯜꯂꯕ ꯒꯗꯛ ꯒꯗꯛ ꯇꯣꯠꯁꯜꯂꯕ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯄꯤꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯍꯋꯥꯏꯇꯣꯟꯁꯦ ꯈꯤꯇꯪ ꯂꯥꯞꯇꯛ ꯊꯝꯃꯒ ꯁꯤ ꯍꯥꯟꯅ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯁꯜꯂꯕ ꯁꯤ ꯃꯨꯟꯅ ꯇꯣꯠꯁꯜꯂꯅꯤ ꯌꯣꯡꯆꯥꯛ ꯂꯥꯏꯠꯁꯦ ꯇꯣꯠꯁꯜꯂꯅꯤ ꯃꯔꯣꯏ ꯍꯥꯞꯆꯤꯜꯂꯅꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯩꯁꯨ ꯂꯣꯏꯕ ꯄꯣꯠ ꯅꯠꯇꯦꯗ ꯐꯥꯏꯅꯦꯜ ꯁ꯭ꯇꯦꯖ ꯈꯛꯇꯅꯦ ꯑꯩꯅ ꯎꯠꯂꯤꯁꯦ ꯃꯁꯤ ꯄꯨꯂꯞ ꯇꯣꯠꯁꯟꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯤꯗꯤ ꯑꯗꯨꯝ ꯃꯍꯥꯎꯁꯦ ꯅꯩꯔꯗꯧꯅꯤ ꯁꯤꯅꯤ ꯌꯣꯡꯆꯥꯛ ꯅꯠꯇ꯭ꯔꯁꯨ ꯌꯣꯡꯆꯥꯛ ꯂꯥꯏꯠꯀꯤ ꯃꯪꯒꯟꯒ ꯁꯤꯡꯖꯨ ꯃꯌꯥꯝꯅ ꯑꯍꯥꯎꯕ ꯁꯤꯡꯖꯨ ꯑꯍꯥꯎꯕ ꯃꯊꯦꯜ ꯆꯥꯗꯨꯅ ꯑꯅꯧꯕ ꯆꯍꯤ ꯑꯁꯤ ꯉꯥꯏꯃꯤꯟꯅꯁꯤ ꯑꯅꯧꯕ ꯆꯍꯤꯗꯗꯤ ꯀꯣꯔꯣꯅꯥ ꯅꯨꯡꯂꯣꯔꯥꯒꯁꯤ ꯈꯔ ꯐꯔꯛꯄ ꯌꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅꯤ ꯁꯤꯗ ꯂꯣꯏꯔꯦ ꯃꯌꯥꯝꯕꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯁꯤꯌꯔ ꯇꯧꯕ ꯀꯥꯎ ꯌꯥꯗꯦꯀꯣ ꯊꯦꯡꯛ ꯌꯨ